ꯑꯍꯥꯟꯕꯃꯛꯇꯗ Leichal Radio Lab Channel ꯒꯤ listener ꯈꯨꯗꯤꯡꯃꯛꯄꯨ ꯇꯔꯥꯝ ꯅꯣꯛꯆꯔꯤ. ꯉꯁꯤꯒꯤ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯅꯨꯄꯤꯁꯤꯡꯒꯤ ꯃꯔꯥꯏꯕꯛ, ꯑꯗꯨꯒ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯅ Geetanjali. ꯃꯌꯥꯝ ꯄꯨꯟꯅ ꯋꯥꯔꯤ ꯑꯁꯤ ꯇꯥꯃꯤꯟꯅꯔꯁꯤ. ꯏꯉꯥ ꯏꯉꯦꯟꯒꯤ ꯅꯣꯡꯅ ꯂꯦꯞꯄ ꯂꯩꯇ ꯋꯥ ꯋꯥ ꯇꯥꯔꯤ. ꯅꯣꯡꯒ ꯆꯨꯕꯅꯦ, ꯅꯣꯡꯉꯥꯜꯂꯝꯗꯥꯏꯒꯤ ꯇꯨꯝꯕ ꯅꯨꯡꯉꯥꯏꯕ ꯃꯇꯝꯒ ꯑꯣꯏꯕꯅꯦ. ꯊꯔꯣ ꯃꯁꯥꯗꯣ ꯏꯊꯤꯟ ꯊꯤꯟꯗꯣꯛꯄꯅꯤ, ꯍꯧꯒꯠꯄꯗꯤ ꯍꯧꯒꯠꯅꯤꯡꯗ꯭ꯔꯕꯅꯤ. ꯑꯗꯨꯕꯨ ꯇꯧꯒꯗꯧꯔꯤꯕ ꯊꯕꯛ ꯃꯌꯥꯝ ꯑꯗꯨꯒ ꯇꯨꯝꯁꯤꯟꯗꯨꯅ ꯂꯩꯕ ꯌꯥꯗ꯭ꯔꯗꯨꯅ ꯀꯔꯤꯅꯣꯅꯦ, ꯅꯣꯡꯁꯤꯅ ꯁꯨꯡꯂꯦꯞ ꯍꯦꯛ ꯂꯦꯞꯇꯦꯗ. ꯏꯁꯥꯁꯤꯁꯨ ꯏꯊꯤꯟ ꯊꯤꯟꯗꯣꯛꯂꯦ ꯇꯧꯔꯤꯁꯦ. ꯍꯤꯞꯇꯨꯅ ꯂꯩꯊꯣꯛꯄꯁꯨ ꯌꯥꯗꯦ. ꯑꯩꯅ ꯍꯤꯞꯇꯨꯅ ꯂꯩꯔꯕꯗꯤ ꯍꯣꯔꯦꯟꯗꯤ ꯏꯆꯥꯁꯤꯡ ꯑꯁꯦ ꯆꯔꯥ ꯂꯦꯞꯀꯗꯧꯔꯤꯕꯅꯤ. ꯍꯦ ꯂꯥꯏꯔꯕ, ꯅꯍꯥꯛꯁꯤ ꯇꯣꯜꯂꯤꯗꯀꯣ. ꯏꯁꯥꯁꯤ ꯅꯥꯕ ꯐꯥꯎꯕ ꯍꯦꯛ ꯁꯪꯗꯦ ꯍꯥꯏꯕꯗꯨꯅꯤ. ꯏꯃꯥ, ꯆꯥꯛ ꯊꯣꯡꯗ꯭ꯔꯤꯕꯣ? ꯉꯁꯤꯗꯤ ꯏꯃꯥ ꯆꯠꯂꯔꯣꯏꯗ꯭ꯔꯣ? ꯊꯔꯣꯒꯤ ꯃꯆꯥ ꯑꯇꯣꯟꯕꯤ ꯕꯦꯃꯅ ꯃꯃꯥꯗ ꯍꯪꯂꯛꯄ ꯋꯥꯍꯪ. ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯃꯃꯥꯅ ꯂꯧꯕꯨꯛ ꯆꯠꯂꯝꯗꯥꯏꯒꯤ ꯆꯥꯛ ꯊꯣꯡꯂꯒ ꯄꯨꯈꯤꯕꯗ ꯃꯆꯥꯒꯤ ꯈꯔ ꯈꯥꯛꯄꯤꯔꯝꯕꯗꯨꯗ ꯍꯪꯖꯔꯤꯕꯅꯤ. ꯊꯔꯣ ꯃꯆꯥꯕꯨ ꯅꯨꯡꯁꯤꯅ ꯌꯦꯡꯉꯤ. ꯕꯦꯃꯥ, ꯏꯃꯥ ꯉꯁꯤꯗꯤꯅꯦ ꯆꯥꯛꯀ ꯊꯣꯡꯗ꯭ꯔꯤ. ꯏꯁꯥꯁꯦ ꯏꯅꯨꯡ ꯅꯨꯡꯉꯥꯏꯇꯕꯅꯦ, ꯅꯣꯡꯒ ꯇꯥꯕꯅꯦ. ꯏꯃꯥꯁꯤ ꯆꯠꯇꯕꯗꯤ ꯌꯥꯗꯦ. ꯅꯨꯡꯇꯤꯒꯤ ꯏꯆꯥꯇꯣꯝꯕꯤꯅ ꯏꯃꯥꯒꯤ ꯀꯥꯡꯍꯧ ꯉꯧꯕꯤꯕꯅꯤꯅ ꯉꯧꯔꯨ ꯂꯥꯛꯑꯣ. ꯏꯃꯥꯁꯨꯅꯦ ꯆꯥꯛ ꯊꯥꯡꯒꯠꯅꯕ ꯇꯧꯔꯒꯦꯀꯣ. ꯍꯣꯏ ꯏꯃꯥ. ꯑꯗꯣ ꯏꯃꯥꯅ ꯍꯣꯔꯦꯟ ꯂꯧꯕꯨꯛ ꯍꯜꯂꯛꯄꯗ ꯆꯤꯅꯤꯒ ꯁꯪꯒꯣꯝꯒ ꯌꯥꯅꯔꯒ ꯍꯦꯛ ꯑꯕꯣꯛ ꯆꯥꯎꯕꯤꯒꯤ ꯗꯨꯀꯥꯟꯗꯒꯤ ꯂꯩꯔꯛꯄꯗꯣ ꯍꯣꯔꯦꯟꯁꯨ ꯂꯩꯔꯛꯎꯀꯣ ꯏꯃꯥ. ꯂꯩꯗꯗꯤꯀꯣ ꯏꯆꯥꯒꯤꯕꯣ. ꯕꯦꯃꯗꯨ ꯃꯣꯃꯣꯟ ꯅꯣꯛꯆꯩ, ꯄ꯭ꯔꯞ ꯍꯧꯒꯠꯂꯤ, ꯃꯆꯤꯟ ꯃꯌꯥ ꯁꯦꯡꯉꯤ, ꯃꯃꯥꯏ ꯃꯃꯤꯠ ꯇꯥꯊꯣꯛꯄ ꯂꯣꯏꯅ ꯂꯣꯏꯈ꯭ꯔꯤ. ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯃꯇꯧꯒꯨꯝ ꯃꯃꯥꯒꯤ ꯀꯥꯡꯍꯧ ꯉꯧꯕꯤꯔꯤ. ꯃꯃꯥꯅ ꯄꯨꯒꯗꯕ ꯈꯔ ꯄꯨꯔꯒ ꯕꯦꯃꯒꯤ ꯈꯔ ꯊꯝꯕꯤꯔꯝꯃꯤ. ꯕꯦꯃꯁꯨ ꯍꯔꯥꯎ ꯍꯔꯥꯎꯅ ꯆꯔꯥ ꯋꯥꯟꯖꯩ. ꯊꯣꯡꯒꯥꯜꯗꯒꯤ ꯑꯁꯪꯕꯤꯅ ꯀꯧꯔꯛꯏ. ꯊꯔꯣ! ꯍꯣ ꯊꯔꯣ! ꯅꯪꯕꯨ ꯂꯣꯏꯗ꯭ꯔꯤꯕ꯭ꯔꯣ? ꯂꯣꯏꯔꯦ, ꯉꯥꯏꯍꯥꯛꯇꯪ ꯉꯥꯏꯕꯤꯔꯝꯃꯣ. ꯊꯔꯣ, ꯉꯁꯤꯗꯤ ꯊꯦꯡꯉꯤꯗ. ꯊꯣꯡꯃꯜꯂꯛꯇ꯭ꯔꯦꯅ ꯑꯩ ꯍꯦꯛꯇ ꯆꯪꯂꯛꯂꯕꯅꯤ. ꯏꯆꯦ, ꯉꯁꯤꯗꯤ ꯏꯁꯥꯁꯤ ꯄꯨꯡꯊꯤꯟ ꯍꯦꯛ ꯊꯤꯟꯗꯣꯛꯏ. ꯍꯧꯒꯠꯅꯤꯡꯗꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯕꯅꯤ. ꯂꯩꯇꯕꯅ ꯀꯜꯂꯤ ꯍꯥꯏꯗꯨꯅ ꯅꯥꯕꯒ ꯁꯪꯗ꯭ꯔꯦ ꯍꯥꯏꯗꯨꯅꯤꯗ ꯏꯆꯦ. ꯃꯥꯅꯤꯅꯦ, ꯑꯩꯈꯣꯏꯁꯦ ꯅꯥꯕ ꯌꯥꯗꯦ ꯑꯗꯨꯅꯤ. ꯑꯩꯈꯣꯏꯅ ꯆꯠꯇ꯭ꯔꯦ, ꯏꯆꯥꯁꯤꯡꯗꯤ ꯀꯔꯤ ꯆꯥꯅꯤꯗꯣ? ꯃꯥꯅꯤ ꯏꯆꯦ, ꯑꯁꯨꯛ ꯀꯟꯅ ꯁꯨꯔꯤꯕ, ꯃꯝꯂꯤꯉꯩꯗꯒꯤ ꯍꯧꯒꯠꯇꯨꯅ ꯅꯨꯃꯤꯠ ꯇꯥꯔ ꯐꯥꯎꯕ ꯁꯨꯔꯤꯕꯁꯤ ꯀꯣꯟꯅꯗ꯭ꯔꯤꯕꯅꯤ. ꯁꯤꯗꯕꯨ ꯅꯥꯔꯤꯕꯅꯤꯗꯣ ꯍꯥꯏꯗꯅ ꯂꯩꯊꯣꯛꯂꯣꯅꯦ. ꯆꯈꯥꯎꯒꯤ ꯂꯥꯟ ꯊꯦꯡꯅꯔꯤꯕ ꯑꯩꯈꯣꯏꯗꯤ ꯀꯔꯝ ꯇꯧꯅꯤ? ꯌꯨꯝꯒꯤ ꯌꯨꯝꯕꯨꯔꯦꯝꯕꯁꯤꯡꯅ ꯈꯖꯤꯛꯇꯪ ꯈꯣꯡꯒꯨꯜ ꯇꯥꯔꯝꯂꯕꯗꯤꯀꯣ. ꯏꯆꯦ, ꯁꯨꯛꯊꯔꯨꯔꯅꯨꯁꯦ. ꯄꯨꯝꯅꯃꯛꯁꯦ ꯂꯥꯏꯕꯛꯀꯤꯅꯤ. ꯑꯩꯈꯣꯏ ꯃꯩꯇꯩ ꯅꯨꯄꯤꯅꯤ. ꯏꯆꯥꯒꯤꯗꯃꯛ ꯑꯋꯥ ꯑꯅꯥ ꯊꯤꯕ ꯌꯥꯗꯦ. ꯍꯣꯔꯦꯜ ꯊꯣꯛꯈꯤꯕꯗ ꯐꯥꯔꯃꯥꯁꯤꯒꯤ ꯇꯥꯗꯗꯣ ꯑꯗꯨꯗꯒꯤ ꯒꯨꯂꯤ ꯑꯃ ꯀꯣꯛ ꯂꯧꯔꯒ ꯆꯥꯔꯒ ꯃꯔꯥꯏꯅ ꯐꯖꯈꯤꯁꯅꯤ. ꯏꯆꯥꯒꯤꯗꯃꯛ ꯑꯩꯈꯣই ꯊꯧꯅꯥ ꯂꯩꯇꯕ ꯌꯥꯗꯦ. ꯕꯦꯃꯥ, ꯏꯃꯥ ꯆꯠꯂꯦꯀꯣ. ꯊꯔꯣ ꯂꯥꯏꯔꯕꯒꯤ ꯆꯩꯊꯦꯡꯅ ꯍꯟꯖꯤꯟ ꯅꯩꯊꯠꯄꯤꯔꯕꯤ ꯑꯋꯥꯕ ꯀꯌꯥꯅ ꯅꯨꯡꯉꯥꯏꯕ ꯑꯣꯏꯗꯨꯅ ꯍꯤꯡꯂꯤꯕꯤꯅꯤ. ꯅꯨꯄꯤ ꯑꯣꯏꯕꯤꯒꯤ ꯂꯥꯏꯕꯛꯇꯤ ꯃꯄꯨꯔꯣꯏꯕꯅ ꯂꯦꯞꯄꯤ ꯍꯥꯏꯕꯗꯨꯅꯤ. ꯃꯄꯨꯔꯣꯏꯕꯗꯤ ꯅꯤꯁꯥꯒꯤ ꯏꯄꯥꯛꯇ ꯂꯨꯞꯄꯅ ꯁꯨꯅꯤꯡꯕ ꯃꯇꯝꯗ ꯁꯨꯕ, ꯁꯨꯅꯤꯡꯗ꯭ꯔꯦ ꯇꯣꯛꯄ, ꯃꯆꯥꯒꯤ ꯅꯨꯄꯤꯒꯤ ꯈꯟꯗꯕ, ꯍꯤꯡꯗꯕꯗꯤ ꯌꯥꯗꯕꯅꯤꯅ ꯃꯇꯝꯒꯤ ꯑꯐꯪꯕ ꯁꯨꯗꯨꯅ ꯃꯆꯥꯁꯤꯡꯒꯤ ꯈꯟꯗꯨꯅ ꯑꯋꯥ ꯑꯅꯥ ꯊꯤꯗ ꯍꯣꯠꯅꯖꯔꯤꯕꯤꯅꯤ. ꯁꯣꯝꯗ ꯐꯥꯔꯃꯥꯁꯤꯒ ꯊꯪꯅꯅ ꯂꯩꯕ ꯍꯣꯇꯦꯜꯗꯅꯤ. ꯕꯤꯔꯦꯟꯅ, ꯑꯁꯤꯒꯤ ꯅꯨꯡꯁꯤꯕꯨ ꯀꯔꯤꯅꯣꯅꯦꯍꯦ? ꯍꯥꯡꯕ ꯀꯥꯎꯔꯕ꯭ꯔꯥ ꯀꯔꯤꯅꯣ? ꯍꯣꯇꯦꯜ ꯐꯝꯕꯤ ꯆꯥꯎꯕꯤꯅ, ꯏꯕꯨꯡꯉꯣ ꯕꯤꯔꯦꯟ, ꯑꯋꯥꯠꯄ ꯂꯩꯇ꯭ꯔꯕ ꯏꯕꯨꯡꯉꯣ ꯈꯣꯏꯗꯗꯤ ꯅꯣꯡ ꯇꯥꯔꯁꯨ ꯇꯥꯗ꯭ꯔꯕꯁꯨ ꯀꯔꯤꯕꯨ ꯈꯦꯠꯅꯕ ꯂꯩꯒꯦꯅꯦ? ꯑꯩꯈꯣꯏꯒꯨꯝꯕ ꯍꯥꯇꯦ ꯇꯥꯟꯗꯨꯅ ꯍꯤꯡꯕ ꯑꯩꯈꯣꯏꯗꯕꯨ ꯇꯥꯍꯟꯅꯤꯡꯗꯕꯒꯤ ꯋꯥꯅꯤ. ꯑꯃꯔꯣꯝꯗꯅ ꯃꯀꯨꯝ ꯃꯊꯥꯅꯤꯗꯣ. ꯏꯅꯦ, ꯑꯩꯒꯤ ꯋꯥꯠꯇ꯭ꯔꯕꯁꯨ ꯊꯕꯛ ꯁꯨ ꯅꯣꯝꯗꯨꯅ ꯆꯥꯔꯤꯕꯁꯤꯡꯁꯤꯒꯤ ꯑꯩꯁꯨ ꯋꯥꯔꯤꯕꯅꯤꯅꯦ. ꯇꯣꯂꯦꯅ ꯑꯃꯨꯛ ꯈꯨꯝꯂꯛꯏ. ꯍꯣ ꯇꯥ ꯕꯤꯔꯦꯟꯗꯤ ꯃꯤꯅꯨꯡꯁꯤ ꯆꯥꯎꯕꯅꯦ. ꯕꯤꯔꯦꯟ ꯅꯣꯛꯃꯤ ꯇꯧꯗꯨꯅ, ꯑꯗꯨꯒꯤ ꯋꯥ ꯅꯠꯇꯦꯗ. ꯌꯦꯡꯉꯨꯅꯦ ꯇꯣꯂꯦꯟ, ꯅꯣꯡ ꯃꯔꯛꯁꯤꯗ ꯁꯨꯗꯕ ꯌꯥꯗꯦ, ꯍꯤꯡꯗꯕ ꯌꯥꯗꯦ ꯍꯥꯏꯗꯨꯅ ꯂꯩꯀꯥꯏꯒꯤ ꯏꯆꯦ ꯏꯆꯜꯁꯤꯡꯁꯤꯅ ꯑꯌꯨꯛ ꯑꯉꯟꯕꯗꯒꯤ ꯍꯧꯗꯨꯅ ꯅꯨꯃꯤꯠ ꯇꯥꯕ ꯐꯥꯎꯕ ꯂꯧꯔꯥꯡ ꯁꯨꯔꯤꯕ, ꯅꯣꯝꯖꯔꯤꯕ. ꯅꯣꯡꯁꯤꯅ ꯑꯃꯨꯛ ꯇꯥꯁꯤꯜꯂꯦ. ꯁꯨꯝ ꯅꯌꯥꯝꯕꯅ ꯅꯨꯡꯉꯥꯏꯖꯗꯕ. ꯆꯨꯝꯕꯨꯗꯤ ꯆꯨꯝꯃꯤ ꯇꯥꯗ. ꯑꯩꯈꯣই ꯃꯩꯇꯩ ꯅꯨꯄꯤꯁꯤꯡꯁꯦ ꯊꯧꯅꯥꯗꯤ ꯐꯖꯅ ꯂꯩꯀꯣ. ꯂꯩꯀꯥꯏꯁꯤꯗꯁꯨ ꯌꯦꯡꯉꯨꯅꯦ. ꯏꯇꯩꯃ ꯊꯔꯣꯁꯤꯅ ꯍꯣꯠꯅꯔꯤꯕ ꯃꯌꯥꯝꯁꯦ. ꯑꯁꯨꯛ ꯅꯍꯥ ꯑꯣꯏꯈ꯭ꯔꯕ ꯏꯇꯩꯃꯅ ꯃꯆꯥꯁꯤꯡꯒꯤ ꯈꯟꯗꯨꯅ ꯁꯨꯗꯕ ꯊꯕꯛ ꯂꯩꯇ꯭ꯔꯦ. ꯃꯈꯣꯏꯒꯤ ꯇꯥꯗ ꯆꯥꯎꯊꯣꯛꯑꯦꯁꯤꯅꯅꯦ ꯈꯖꯤꯛꯇꯪ ꯒ꯭ꯌꯥꯟ ꯇꯥꯔꯝꯂꯕ ꯏꯇꯩꯃꯁꯦ ꯑꯁꯨꯛ ꯍꯛꯅꯁꯨ ꯋꯥꯔꯝꯂꯣꯏꯗꯕꯅꯤ.
hotel phambi chawbina adunine tolen nupi oibi akhogidine mapuroibana punsigi laibak lepi haibado wajarabani inawado masaksu phana phajabani magi chawthoi haibasinane kanna sunomduna machagi magi nupigi khachitang khalamlabadi inawse suba nombana kalliba khangde miyoibagi laibakse tambangamba nate hairiba isu hotel phamlisini mayam wa no I tolena makha muktara I hoine ine nupi na kanna surabasu nupa amagi awat pamen baibasi awabani ta chawthoi si phanadi phana horakhibani kamdobano khangde mana ni sada lukribase itai masina macha ahum siga ngamna bhona jari si yamna wana ureba birena makha muktara I hoine tolen tharu si hotnabadi kalli aidi magi thauna si thagatlibani ne magu manupidi atangbani na khalubada yamna bunungaite asuk na hawina awaba puredo aidi matengbu yamna pangningi adubu leikaina kari karangang gadra khanbada marak thatna tolena tabiren phabudi phai haibabu kaisu natabada tolen saudi sauning labani mathamoida sukhalli sakta siga pukchel chawbu sari mangonda gi sendoi kabida sel khachik puru babu khachik tang soibada ngangliba khonda duga haidurei siga onthokna nungsikidraba tolen kaidorogini nangbo amung mangalari dubo birena khangkau kaurakpada tolen khangboi kaiboi tada kaistaude samna hingjari bai mungi awana pujari bai tei masigi khanbada aikoi sunungaite adubu migi chinhai usidi menba ngamba nate do tada chawthoi maki matawne ko ai dadi yausararo he tada ihe toleni bo nang sidiba ai na hairisi wakhal amada pura bro tolen mathamoida mu khalli masigi haudong lamboi basi othokna nungsikidreda ko yengliba mityeng ngangliba wangang khanglaroi si mangairi ni aina aidi yumda changhobana phareda tada ine achangba migi wari sanaba yade haiduni tu itei matharu koisu lakpu lae tada lebi haukhidra nanaw hanjarame he kaidawragini tolen nangbo tahari dubo sa amatang thakhisidana tada nanaw yazare nanaw ngasigidi hanjaramage somdana tharoga asangbigasu pharmacy yausilakadawri biren ubada tharo khara khajik hainade as aidi othokna hainaroidawrida ise guliga leiragumsi maraina phajakrasani kaidawre ise aigi wakhalna henjinna khanbani haigadawribra aidi tada birense onthokna hainakhidre aikhoise khara khudong chade lairari nangi kana kari ngami haidana tawribra naha nong masu kaithel machada thingnayi numito mana thinbiram lage haiduna gri tai aisu numito gari ga khara latpaga isa yai madu masangam haudabaga kari khandage khanbaga magi gari de yawrokpani adubu mana asangbi yam langtaknana kari tawrakliba mana tharo isaldi sak phajariba thaunana leiriba suba nombana kalliba nangi nupa chawthoise maraibak sathina phai aikhoigi laibak sidi adubu tharo kem khalunu nangna waraklaba matamda nangi mateng pangningba nabung aikhoisu lei haibase kawganu kaina tawraklibani mityeng na yengne aine se khutsa se prop theklaga khangbani pumnamakse aigi nupasina khajiktang oklamlabadi ko ngasi mina karimnaribase tawramloidabani je aigi sambal oigadaba ipuroiba makhoina lepidrabadi minane hanthana yengba haibasi hauna sanido wadadi pukchel chawba saba khudong chaba lawgadaba kaya amani nupi aikhoigi mapokse lukreda tharo isa singsidabu chawrabadi makhoidabu magi maromdom lepchaba ngamlabadi haidana asuk wana hotnaribase khajiktada makhoina mangthoknabu hotnari ayababudi leiramgani aidi isa singsibu chawba ngaijariba pibet mamani makhoigumba hodong lamboibagi saklon lawba kayasina iramdamase loirabani khangdida ise ayam sauningi asangbina nupi sumangai makhoigumbase loinajage sel kharabu phanglabadi khanba nupasu magi nupi angangi samajki yam nuksijaba afaba kayabudi leiribani makhoigumbasinane mangthokpa haiduni aikhoine isagi damak nongju nongsa thide suhaugi nomhaugi na khalli khara amanane wana hingadabagi saru atopada mayum pangi haibasu kaya leiriponida hoine isia ngasi aikhoina honariba mayam sibu isagi natro
ꯃꯕꯨꯛ ꯊꯣꯛꯀꯤ ꯃꯆꯥꯕꯨ ꯍꯨꯟꯗꯣꯛꯂꯒ ꯃꯌꯨꯝ ꯄꯥꯟꯒꯦ ꯈꯜꯂꯤꯕꯁꯤꯅ ꯀꯝꯗꯧꯕꯅꯣ ꯈꯪꯗꯦ꯫ ꯊꯔꯣ ꯑꯃꯗꯤ ꯑꯁꯪꯕꯤ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯐꯥꯔꯃꯥꯁꯤ ꯌꯧꯔꯛꯂꯤ꯫ ꯊꯔꯣ ꯌꯥꯝꯗꯤ ꯍꯩꯅꯗ꯭ꯔꯕꯅꯤ, ꯍꯣꯔꯦꯟ ꯊꯕꯛ ꯁꯨꯒꯗꯧꯔꯤꯕꯅꯤꯅ ꯒꯨꯂꯤ ꯑꯃ ꯐꯥꯔꯃꯥꯁꯤꯗꯒꯤ ꯂꯧꯕꯅꯤ꯫ ꯕꯤꯔꯦꯟ ꯅꯣꯐꯦꯠ ꯇꯧꯔꯗꯨꯅ ꯊꯔꯣ ꯎꯕꯗ ꯀꯧꯔꯛꯏ꯫ ꯊꯔꯣ, ꯅꯁꯥ ꯉꯝꯗ꯭ꯔꯕꯣ ꯒꯨꯂꯤꯒ ꯂꯩꯔꯤꯕꯗꯨꯕꯣ? ꯊꯔꯣ ꯍꯩꯅꯤꯡꯗ ꯈꯨꯝꯃꯤ꯫ ꯇꯥꯗ, ꯀꯩꯁꯨ ꯊꯣꯏꯗꯣꯛꯄ ꯇꯧꯗꯦꯗ, ꯏꯁꯥꯁꯦ ꯈꯖꯤꯛ ꯅꯨꯡꯉꯥꯏꯇꯕ꯫ ꯑꯣ, ꯀꯩꯁꯨ ꯊꯣꯏꯗꯣꯛꯄꯕꯨ ꯇꯧꯗ꯭ꯔꯕꯗꯤ ꯐꯔꯦ, ꯑꯗꯣ ꯆꯥ ꯑꯃꯇꯪ ꯊꯛꯈꯤꯁꯤꯗꯅ꯫ ꯀꯔꯤ ꯍꯥꯏꯒꯦ ꯏꯇꯩꯃ, ꯉꯁꯤꯗꯤ ꯅꯅꯥꯎꯅ ꯏꯇꯩꯃꯒ ꯊꯔꯣꯒꯒꯤ ꯆꯥ ꯇꯟ ꯂꯩꯖꯒꯦ꯫ ꯑꯁꯪꯕꯤꯅ, ꯏꯕꯨꯡꯉꯣ ꯕꯤꯔꯦꯟ, ꯉꯁꯤꯒꯤꯗꯤ ꯌꯥꯔꯅꯤ, ꯏꯇꯩꯃꯈꯣꯏꯁꯦ ꯉꯁꯤꯗꯤ ꯈꯔꯁꯨ ꯊꯦꯡꯗꯣꯛꯈ꯭ꯔꯦ, ꯅꯣꯡꯃ ꯍꯦꯛ ꯆꯥꯔꯕ ꯍꯥꯏꯗꯨꯅꯤꯀꯣ꯫ ꯑꯁꯨꯝꯅ ꯑꯁꯪꯕꯤꯅ ꯕꯤꯔꯦꯟꯒꯤ ꯋꯥꯗꯨ ꯊꯕꯠ ꯀꯛꯂꯒ ꯃꯈꯣꯏ ꯄ꯭ꯔꯞ ꯊꯣꯛꯂꯛꯂꯤ꯫ ꯑꯁꯪꯕꯤ ꯑꯃꯗꯤ ꯊꯔꯣ ꯂꯧꯕꯨꯛ ꯃꯥꯏꯀꯩ ꯄꯥꯡꯈꯤꯔꯝꯃꯤ꯫ ꯕꯤꯔꯦꯟꯁꯨ ꯎꯄꯥꯏ ꯂꯩꯇ ꯊꯔꯣ ꯍꯣꯏꯒꯤ ꯃꯥꯏꯀꯩ ꯇꯨꯃꯤꯟ ꯌꯦꯡꯗꯨꯅ ꯂꯩꯍꯧꯏ꯫ ꯃꯇꯝ ꯀꯌꯥ, ꯆꯍꯤ ꯀꯌꯥ ꯍꯧꯈ꯭ꯔꯦ꯫ ꯊꯔꯣꯅ ꯋꯥꯅ ꯍꯣꯠꯅꯖꯔꯛꯄ ꯉꯁꯤꯗꯤ ꯃꯍꯩ ꯈꯔ ꯆꯥꯖꯔꯛꯂꯤ꯫ ꯃꯆꯥꯅꯨꯄꯥ ꯑꯍꯜꯁꯨ ꯃꯄꯥꯟ ꯂꯝꯗ ꯊꯕꯛ ꯃꯆꯥ ꯑꯃ ꯐꯪꯗꯨꯅ ꯃꯃꯥꯒꯤ ꯃꯇꯦꯡ ꯄꯥꯡꯂꯤ꯫ ꯃꯆꯥ ꯌꯥꯏꯃꯁꯨ ꯗꯨꯀꯥꯟ ꯐꯝꯕ ꯌꯥꯎꯗꯨꯅ ꯁꯦꯜ ꯈꯖꯤꯛ ꯊꯣꯛꯆꯔꯤ꯫ ꯃꯆꯥꯅꯨꯄꯤ ꯑꯇꯣꯟꯕꯤ ꯕꯦꯝꯃꯁꯨ ꯐꯤꯁꯥ ꯂꯣꯟꯁꯥ ꯇꯧꯗꯨꯅ ꯃꯃꯥꯒꯤ ꯃꯇꯦꯡ ꯄꯥꯡꯂꯤ꯫ ꯌꯨꯗ ꯉꯥꯎꯗꯨꯅ ꯂꯩꯔꯝꯕ ꯆꯥꯎꯊꯣꯏꯁꯨ ꯉꯁꯤꯗꯤ ꯃꯆꯥꯁꯤꯡꯁꯨ ꯆꯥꯎꯔꯛꯂꯕꯅꯤꯅ ꯍꯥꯟꯅꯒꯨꯝ ꯇꯧꯈꯤꯗ꯭ꯔꯦ꯫ ꯑꯋꯥꯕꯇꯅ ꯅꯣꯛꯄ ꯀꯥꯎꯔꯨꯔꯕ ꯊꯔꯣ ꯉꯁꯤꯗꯤ ꯃꯣꯃꯣꯟ ꯅꯣꯛꯅ ꯍꯤꯡꯕ ꯉꯝꯖꯔꯦ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯊꯔꯣ ꯃꯊ꯭ꯋꯥꯏ ꯈꯖꯤꯛ ꯅꯨꯡꯉꯥꯏꯇ꯭ꯔꯦ꯫ ꯏꯁꯨꯛ ꯁꯨꯛꯅ ꯆꯪꯂꯛꯄꯗꯨ ꯐꯤ ꯁꯥꯗꯨꯅ ꯂꯩꯔꯤꯕꯤ ꯕꯦꯝꯃꯅ ꯎꯏ꯫ ꯏꯃꯥ, ꯀꯩꯗꯧꯔꯒꯦ, ꯅꯁꯥꯒ ꯉꯝꯗ꯭ꯔꯕꯔꯣ? ꯊꯔꯣ ꯃꯆꯥꯗ ꯅꯨꯡꯁꯤꯅ ꯌꯦꯡꯉꯤ, ꯑꯗꯨꯒ ꯇꯞꯅ ꯍꯥꯏꯔꯛꯏ꯫ ꯕꯦꯝꯃ, ꯏꯃꯥꯒꯤ ꯃꯤꯠꯇꯗꯤ ꯉꯁꯤꯁꯨ ꯅꯈꯣꯏ ꯅꯆꯤꯜ ꯅꯅꯥꯎ ꯑꯍꯨꯝꯃꯛ ꯄꯤꯛꯇ ꯄꯤꯛꯂꯤꯕ ꯑꯉꯥꯡꯒꯨꯝ ꯂꯣꯏꯅ ꯎꯔꯤꯕꯅꯤ꯫ ꯅꯌꯥꯝꯕ ꯑꯍꯜꯁꯨ ꯅꯨꯄꯤ ꯊꯤꯔꯦ, ꯏꯁꯨꯁꯨ ꯌꯥꯎꯒꯗꯧꯔꯦ꯫ ꯅꯌꯥꯝꯕ ꯌꯥꯏꯃꯁꯨ ꯑꯗꯨ ꯃꯉꯥꯏ, ꯃꯥꯒꯤꯁꯨ ꯃꯌꯨꯝ ꯃꯀꯩ ꯄꯥꯟꯕ ꯃꯇꯝ ꯂꯥꯛꯀꯅꯤ꯫ ꯃꯈꯣꯏꯗꯤ ꯅꯨꯄꯥꯅꯤꯅ ꯑꯗꯨꯃꯛ ꯌꯨꯝꯁꯤꯗ ꯂꯦꯡꯗꯅ ꯂꯩꯒꯅꯤ꯫ ꯕꯦꯝꯃ ꯏꯄꯥ ꯄꯥꯈꯠꯅ, ꯏꯃꯥ, ꯑꯗꯨ ꯀꯩꯗꯧꯔꯒꯦ ꯍꯥꯏꯕ? ꯉꯁꯤꯗꯤꯅꯦ, ꯃꯈꯥ ꯊꯪꯒꯤ ꯏꯆꯦ ꯊꯥꯒꯣꯏꯅ ꯃꯥꯒꯤ ꯃꯕꯨꯡꯒꯤ ꯃꯆꯥꯅꯨꯄꯥ ꯑꯃ ꯂꯩꯕꯗꯣ, ꯑꯗꯨꯒꯤꯗꯃꯛ ꯏꯆꯥꯕꯨ ꯍꯥꯏꯕ ꯆꯪꯂꯛꯂꯒꯦ ꯍꯥꯏꯗꯅ ꯒ꯭ꯔꯤ ꯇꯛꯂꯝꯃꯤ꯫ ꯏꯆꯥꯗꯤ ꯅꯤꯡꯉꯣꯜꯅꯤꯗꯣ, ꯏꯃꯥꯅ ꯀꯌꯥꯝ ꯀꯨꯏꯅ ꯐꯥꯖꯤꯟꯗꯨꯅ ꯊꯝꯂꯨꯒꯅꯤ꯫ ꯏꯆꯥꯒꯤ ꯈꯪꯅꯖꯕ ꯂꯩꯔꯁꯨ ꯍꯥꯏꯌꯨ, ꯏꯀꯥꯏꯒꯅꯨ, ꯏꯃꯥꯗ ꯁꯦꯡꯅ ꯑꯗꯨꯝ ꯍꯥꯏꯌꯨ꯫ ꯏꯃꯥꯅ ꯀꯜꯂꯤꯉꯩ ꯏꯆꯥꯒꯤ ꯃꯐꯝ ꯑꯃ ꯈꯪꯍꯧꯕꯗꯣ ꯏꯃꯥꯅ ꯄꯥꯝꯃꯤ꯫ ꯕꯦꯝꯃ ꯏꯀꯥꯏꯔꯞ ꯇꯧꯏ, ꯑꯗꯨꯒ ꯇꯞꯅ, ꯏꯃꯥ, ꯑꯩꯒꯤ ꯈꯪꯅꯕ ꯂꯩꯇꯦ, ꯑꯗꯨꯕꯨ ꯅꯆꯥ ꯃꯇꯝ ꯈꯔꯗꯪꯗꯤ ꯌꯨꯝꯁꯤꯗ ꯂꯩꯈꯤꯒꯦ꯫ ꯏꯃꯥꯅ ꯍꯥꯏꯔꯤꯕꯁꯦ ꯏꯆꯥꯕꯨ ꯂꯩꯍꯟꯅꯤꯡꯗꯕꯒꯤ ꯅꯠꯇꯦꯅꯦꯍꯦ꯫ ꯊꯣꯏꯕꯤꯅ, ꯏꯃꯥ, ꯀꯔꯤ ꯋꯥꯔꯤꯅꯣ ꯅꯃꯥ ꯅꯆꯥꯅ ꯀꯟꯅ ꯁꯥꯟꯅꯔꯤꯕꯗꯨꯕꯣ? ꯑꯩꯈꯣꯏ ꯀꯥꯗꯤ ꯇꯥꯕ ꯌꯥꯗꯕ ꯖꯥꯠꯂꯣ? ꯍꯩꯃꯥ, ꯊꯣꯏꯕꯤ, ꯏꯆꯥ ꯂꯥꯛꯂꯤꯕ꯭ꯔꯣ? ꯆꯪꯂꯣ꯫ ꯀꯔꯤꯒꯤ ꯏꯆꯥꯅ ꯇꯥꯕ ꯌꯥꯗꯅꯤ? ꯏꯆꯥꯗꯤ ꯀꯨꯏꯔꯦꯗ ꯎꯗꯕ꯫ ꯉꯁꯤꯗꯤ ꯅꯆꯥꯁꯦ ꯎꯍꯜꯂꯒꯦꯅ ꯐꯨꯛ ꯂꯥꯎꯅ ꯍꯦꯛꯇ ꯐꯥꯎꯖꯜꯂꯛꯏꯅꯦ ꯏꯃꯥ꯫ ꯕꯦꯝꯃꯅ, ꯍꯤꯡꯆꯥꯕꯤ, ꯌꯥꯝ ꯊꯥꯖꯗꯅ ꯐꯨꯠꯀ ꯐꯥꯎꯖꯤꯜꯂꯛꯇꯅ ꯂꯥꯛꯀꯅꯤ ꯈꯣꯠꯅꯤꯒ ꯀꯩꯝ ꯍꯥꯏꯗꯕꯅꯦꯕ꯫ ꯅꯪꯕꯨ ꯀꯔꯝ ꯀꯥꯟꯗ ꯊꯣꯛꯂꯛꯏꯅꯣ? ꯉꯔꯥꯡ ꯊꯣꯛꯂꯛꯄꯗ ꯉꯥꯏꯔꯤꯌꯦ, ꯅꯪ ꯎꯅꯤꯡꯕꯩ ꯂꯥꯛꯏꯕꯅꯤ, ꯐꯣꯟꯗꯒ ꯍꯥꯏꯅꯤꯡꯗ꯭ꯔꯕꯗꯣ꯫ ꯏꯆꯥꯕꯨ ꯀꯗꯥꯏꯗ ꯂꯩꯔꯨꯒꯦꯅꯦꯉꯔꯥꯡ ꯊꯣꯛꯂꯛꯑꯦ ꯍꯥꯏꯔꯤꯁꯤꯕꯣ? ꯏꯃꯥ, ꯑꯩ ꯂꯥꯏꯔꯤꯛ ꯃꯈꯥ ꯇꯝꯊꯕꯅꯤ꯫ ꯑꯣ, ꯇꯝꯒꯗꯕꯅꯤ, ꯃꯍꯩ ꯍꯥꯏꯕꯁꯤꯗꯤꯅꯦ ꯇꯝꯕ ꯌꯥꯔꯤꯉꯩꯗ ꯇꯝꯍꯧ꯫ ꯑꯩꯈꯣꯏꯗꯤ ꯅꯪꯒꯤ ꯃꯔꯨꯞꯁꯦ ꯃꯈꯥ ꯇꯝꯃꯨ ꯌꯥꯈꯤꯗ꯭ꯔꯦ, ꯏꯃꯥꯁꯨ ꯃꯅꯤꯡ ꯊꯨꯡꯍꯟꯕ ꯉꯝꯗ꯭ꯔꯦꯗꯣ꯫ ꯏꯃꯥ, ꯌꯥꯔꯦꯕ, ꯃꯤ ꯊꯣꯏꯕꯤꯅ ꯅꯣꯡ ꯐꯥꯗꯣꯛ ꯂꯥꯛꯆꯕꯁꯤꯗ꯫ ꯏꯍꯦ, ꯑꯩꯗꯤ ꯏꯀꯥꯎꯕꯨ ꯀꯥꯎꯔꯦ꯫ ꯊꯣꯏꯕꯤ, ꯅꯪꯒꯤ ꯃꯔꯨꯞꯀ ꯋꯥꯔꯤ ꯁꯥꯔꯝꯃꯨ꯫ ꯏꯃꯥ ꯉꯁꯤ ꯇꯥꯡ 10ꯒꯤ ꯃꯔꯨꯞꯀꯤ ꯄꯩꯁꯥ ꯄꯤꯒꯦꯅ ꯆꯠꯂꯒꯅꯦ, ꯀꯥꯎꯗꯅ ꯄꯤꯔꯝꯗ꯭ꯔꯦ꯫ ꯑꯍꯜ ꯑꯣꯏꯁꯤꯜꯂꯛꯄꯒꯤ ꯄꯦꯡ ꯆꯣꯏꯕ ꯀꯥꯇꯣ ꯇꯧꯔ ꯃꯥꯜꯂꯦ ꯇꯧꯔꯤꯁꯦ꯫ ꯏꯃꯥꯅꯦ, ꯁꯤꯡꯖꯨ ꯕꯣꯔꯥꯒ ꯂꯩꯕꯤꯔꯛꯀꯦ꯫ ꯕꯦꯝꯃ, ꯆꯥ ꯈꯔ ꯊꯥꯡꯒꯠꯂꯝꯃꯨꯀꯣ, ꯑꯩꯈꯣꯏ ꯃꯥꯁꯤꯗꯤꯕ꯫ ꯊꯔꯣ ꯍꯦꯛ ꯊꯣꯛꯈꯤꯕꯒ ꯊꯣꯏꯕꯤꯅ ꯕꯦꯝꯃꯒꯤ ꯃꯅꯥꯛꯇ ꯐꯠ ꯆꯪꯁꯤꯜꯂꯤ꯫ ꯕꯦꯝꯃ, ꯀꯩꯗꯧꯔꯦ ꯉꯁꯤꯗꯤ ꯏꯁꯨꯛ ꯁꯨꯛꯊꯅ ꯂꯩꯔꯝꯃꯤꯗꯣ? ꯄꯥꯎ ꯑꯃ ꯇꯝꯕꯤꯒꯦ ꯇꯧꯔꯒ꯫ ꯀꯔꯤ ꯄꯥꯎꯅꯣ? ꯇꯝꯃꯣ꯫ ꯅꯍꯥꯟꯋꯥꯏ ꯑꯩꯈꯣই ꯀ꯭ꯂꯥꯁ ꯃꯥꯟꯅꯔꯝꯕ ꯆꯤꯡꯂꯦꯝꯕꯗꯨ ꯅꯤꯡꯁꯤꯡꯂꯤꯕ꯭ꯔꯣ? ꯅꯤꯡꯁꯤꯡꯂꯤꯌꯦ, ꯀꯩꯗꯧꯔꯒꯦ? ꯆꯤꯡꯂꯦꯝꯕꯅ ꯅꯪꯒꯤ ꯅꯝꯕꯔ ꯄꯤꯌꯨ ꯍꯥꯏꯗꯅꯅꯦ ꯒ꯭ꯔꯤ ꯇꯛꯂꯤꯕ꯫ ꯑꯩꯁꯨ ꯁꯠ ꯄꯤꯒꯗꯕꯗꯣ ꯉꯝꯗ꯭ꯔꯦ, ꯑꯩꯅꯕꯨꯗꯤ ꯅꯪꯒꯤ ꯈꯪꯅꯕꯗꯤ ꯂꯩꯕꯅꯦꯅ ꯍꯥꯏꯔꯝꯃꯤꯕ꯫ ꯕꯦꯝꯃ ꯃꯃꯥꯏ ꯂꯨꯛꯊꯅ ꯂꯩꯈꯤ, ꯀꯔꯤꯃꯠꯇ ꯈꯨꯝꯂꯛꯇꯦ꯫ ꯊꯣꯏꯕꯤꯅ ꯑꯃꯨꯛ ꯃꯈꯥ ꯇꯥꯔꯛꯏ꯫ ꯀꯩꯗꯧꯔꯒꯦ ꯕꯦꯝꯃ? ꯍꯥꯏꯌꯣ, ꯅꯃꯥꯏ ꯂꯨꯛꯊꯗꯨꯅ ꯂꯩꯔꯤꯗꯣ ꯀꯩꯒꯤꯅꯣ? ꯊꯣꯏꯕꯤ, ꯑꯩ ꯗꯥ ꯁꯅꯥꯒ ꯄꯥꯎ ꯐꯥꯎꯅꯗ꯭ꯔꯤ꯫
ꯑꯩ ꯃꯥꯒ ꯑꯃꯨꯛ ꯍꯟꯅ ꯂꯣꯏꯅꯒꯦ ꯍꯥꯏꯅꯁꯨ ꯈꯟꯗ꯭ꯔꯦ ꯃꯥꯕꯨꯗꯤ ꯑꯗꯨꯝ ꯀꯣꯜ ꯇꯧꯔꯛꯄꯅꯤ ꯑꯗꯨꯕꯨ ꯑꯩ ꯄꯥꯏꯗ꯭ꯔꯦ ꯑꯦ ꯀꯩꯒꯤ ꯗꯥꯁꯅꯥꯗꯤ ꯌꯥꯝ ꯐꯗꯥꯏꯅꯦ ꯀꯔꯤ ꯇꯧꯔꯒꯦ ꯃꯈꯣꯏꯒ ꯑꯩꯒ ꯌꯥꯝ ꯈꯦꯠꯅꯩꯗ ꯃꯥꯁꯨ ꯃꯥꯒ ꯊꯥꯛ ꯃꯥꯟꯅꯖꯕ ꯊꯤꯖꯔꯁꯅꯨ ꯅꯨꯡꯁꯤꯕꯗꯕꯨ ꯊꯥꯛ ꯂꯩꯕ꯭ꯔꯅꯦ ꯂꯩꯇꯦ ꯑꯗꯨꯕꯨ ꯃꯥꯒꯤ ꯃꯑꯣꯡꯗꯣ ꯑꯩ ꯑꯃꯨꯛ ꯍꯟꯖꯤꯟꯅꯕ ꯄꯥꯝꯗ꯭ꯔꯦ ꯑꯩꯅꯗꯤ ꯃꯥꯕꯨ ꯌꯥꯝ ꯊꯥꯖꯔꯨꯕꯅꯤ ꯄꯨꯟꯁꯤꯒꯤ ꯑꯍꯥꯟꯕ ꯅꯨꯡꯁꯤꯕꯅꯤ ꯑꯔꯣꯏꯕꯁꯨ ꯑꯣꯏꯒꯦ ꯈꯟꯈꯤꯕꯅꯤ ꯌꯥꯝ ꯍꯦꯟꯖꯤꯟꯅ ꯈꯟꯒꯅꯨꯕ ꯉꯥꯏꯍꯥꯛ ꯁꯥꯎꯅꯕꯒꯤꯕꯨ ꯃꯥꯒꯤ ꯐꯣꯟꯗꯒꯤ ꯃꯥꯒ ꯂꯨꯍꯣꯡꯒꯅꯤ ꯍꯥꯏꯕ ꯅꯨꯄꯤ ꯑꯃꯅ ꯑꯩꯕꯨ ꯀꯔꯤꯁꯨ ꯂꯩꯇꯕꯒꯨꯝ ꯃꯗꯣ ꯃꯥꯅ ꯌꯥꯕꯒꯤ ꯍꯥꯏꯔꯛꯂꯤꯕ ꯅꯠꯇ꯭ꯔꯥ ꯁꯤꯗ ꯑꯩꯅ ꯃꯥꯕꯨ ꯅꯨꯡꯁꯤ ꯍꯥꯏꯗꯨꯅ ꯀꯔꯝꯅ ꯄꯨꯟꯁꯤꯒꯤ ꯈꯣꯡꯂꯣꯏꯕꯨ ꯐꯥꯒꯤꯔꯣ ꯊꯣꯏꯕꯤ ꯑꯩ ꯃꯥꯒꯤ ꯋꯥꯈꯜ ꯀꯥꯎꯔꯒꯦ ꯕꯦꯃꯥ ꯑꯩꯅ ꯋꯥꯔꯤ ꯃꯌꯥꯝꯁꯦ ꯈꯪꯂꯨꯗꯕꯒꯤꯅꯤ ꯅꯪ ꯁꯥꯎꯅꯨꯀꯣ ꯁꯥꯎꯗꯦꯗ ꯀꯔꯤꯒꯤ ꯁꯥꯎꯗꯣꯏꯅꯣ ꯊꯣꯏꯕꯤ ꯉꯔꯥꯡꯇ ꯑꯣꯏꯔꯕꯣꯏ ꯅꯤꯡꯉꯤꯀꯣ ꯑꯩꯈꯣꯏꯅ ꯁꯤꯡꯖꯨ ꯆꯥꯅꯔꯤꯅꯦ ꯀꯥꯏꯅ ꯇꯧꯕꯗꯣ ꯀꯣꯏꯆꯦꯟꯒ ꯆꯦꯟꯗꯅ ꯁꯥꯟꯅꯕꯗꯣ ꯅꯈꯣꯏꯗ ꯑꯃꯨꯛ ꯑꯩꯈꯣꯏꯗ ꯑꯃꯨꯛ ꯃꯨꯟꯅꯗꯅ ꯆꯥꯃꯤꯟꯅꯈꯤꯕ ꯂꯥꯡꯃꯤꯟꯅꯈꯤꯕ ꯃꯌꯥꯝ ꯃꯇꯝ ꯃꯥꯅ ꯄꯨꯝꯅꯃꯛ ꯋꯥꯔꯤ ꯑꯣꯏꯈꯤꯅꯤꯀꯣ ꯅꯤꯡꯉꯣꯜꯒꯤ ꯃꯄꯣꯛꯁꯦ ꯅꯨꯡꯁꯤꯗ꯭ꯔꯥ ꯅꯨꯡꯁꯤꯈ꯭ꯔꯕ ꯏꯃꯥ ꯏꯄꯥ ꯏꯆꯤꯜ ꯏꯅꯥꯎ ꯄꯨꯝꯅꯃꯛ ꯊꯥꯗꯣꯛꯇꯨꯅ ꯀꯔꯤꯁꯨ ꯈꯪꯗꯕ ꯃꯐꯝꯗꯨꯗ ꯄꯨꯟꯁꯤꯒꯤ ꯏꯇꯤꯟꯐꯝ ꯑꯣꯏꯒꯗꯧꯔꯤꯕꯅꯤ ꯁꯤꯗꯁꯨ ꯃꯔꯥꯏꯕꯛ ꯊꯤꯗꯨꯅ ꯄꯤꯔꯥꯡꯀꯪꯗ ꯂꯦꯟꯈꯤꯕ ꯅꯤꯡꯉꯣꯜ ꯀꯌꯥ ꯑꯃꯁꯨ ꯌꯥꯎꯗꯕ ꯅꯠꯇꯦ ꯈꯪꯗꯦꯗ ꯈꯟꯖꯤꯜꯂꯨꯔꯕꯗꯤ ꯊꯃꯣꯏꯀꯥꯁꯦ ꯀꯩꯅꯣꯝ ꯇꯧꯏꯗ ꯑꯁ ꯁꯤꯒꯤ ꯋꯥꯔꯤꯁꯤ ꯇꯣꯛꯂꯁꯤ ꯋꯥꯈꯜꯀꯥꯁꯦ ꯀꯩꯅꯣꯝ ꯇꯧꯋꯦꯕ ꯉꯔꯥꯡꯇ ꯑꯣꯏꯔꯕꯣꯏ ꯅꯤꯡꯉꯤ ꯏꯃꯥꯒꯤ ꯐꯤꯖꯤ ꯄꯥꯏꯗꯨꯅ ꯀꯨꯏꯅ ꯏꯟꯅꯖꯕ ꯑꯋꯥꯕ ꯅꯨꯡꯉꯥꯏꯕ ꯀꯌా ꯑꯃ ꯍꯣꯏꯗ ꯇꯣꯛꯂꯁꯤ ꯏꯃꯥꯒ ꯀꯩ ꯍꯥꯏꯅꯔꯤꯅꯣ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇꯅ ꯂꯩꯔꯝꯃꯤꯗꯨꯕꯣ ꯃꯈꯥꯒꯤ ꯏꯅꯦ ꯊꯥꯡꯒꯣꯏꯒꯤ ꯃꯕꯨꯡꯒꯤ ꯃꯆꯥꯅꯨꯄꯥ ꯑꯃ ꯂꯩꯌꯦ ꯑꯩꯕꯨ ꯍꯥꯏꯕ ꯆꯪꯂꯛꯂꯒꯦ ꯍꯥꯏꯔꯝꯃꯤꯕ ꯑꯗꯨꯒꯤ ꯏꯃꯥꯅ ꯑꯩꯉꯣꯟꯗ ꯍꯥꯏꯔꯝꯃꯤꯅꯤ ꯑꯩꯒꯤ ꯈꯪꯅꯕ ꯂꯩꯕ꯭ꯔꯥꯗꯅ ꯑꯦ ꯅꯪꯗꯤ ꯀꯔꯤ ꯈꯨꯝꯈ꯭ꯔꯕ ꯃꯇꯝ ꯈꯔꯗꯤ ꯂꯩꯈꯤꯒꯦ ꯑꯩ ꯌꯨꯝ ꯄꯥꯅꯤꯡꯗ꯭ꯔꯦꯅ ꯍꯥꯏꯈ꯭ꯔꯦ ꯄꯥꯟꯗꯕ ꯌꯥꯄꯣꯟꯇꯦꯗ ꯐꯠꯇꯕ ꯑꯃ ꯊꯦꯡꯅꯔꯒ ꯄꯨꯟꯁꯤꯕꯨ ꯃꯥꯡꯍꯟꯗꯣꯏ ꯁꯔꯨꯛꯄꯨꯗꯤꯅꯦ ꯆꯤꯡꯂꯦꯝꯕꯒ ꯈꯪꯅꯔꯒꯦꯔꯣ ꯏꯃꯥ ꯍꯣꯏꯅ ꯍꯥꯏꯕꯗꯨ ꯈꯪꯅꯔꯒꯦꯔꯥ ꯑꯅꯤꯁꯤꯒꯤ ꯃꯅꯨꯡꯗ ꯑꯃ ꯈꯜꯂꯨ ꯍꯣꯏꯁꯦ ꯁꯤꯒꯤ ꯋꯥꯔꯤꯁꯤ ꯇꯣꯛꯂꯁꯤ ꯏꯃꯥ ꯂꯥꯛꯄꯅ ꯍꯥꯜꯂꯅꯤ ꯆꯥ ꯂꯣꯜꯂꯨꯈꯤꯁꯤ ꯂꯥꯛꯑꯣ ꯇꯣꯛꯄꯒ ꯌꯥꯈꯤꯔꯣꯏ ꯂꯩꯈꯥꯏ ꯑꯃ ꯇꯥꯈꯤꯗꯧꯅꯦ ꯆꯥ ꯂꯣꯟꯅ ꯋꯥꯔꯤ ꯃꯈꯥ ꯇꯥꯔꯨꯗꯧꯅꯤꯀꯣ ꯆꯤꯡꯂꯦꯝꯕ ꯃꯥꯒꯤ ꯀꯥꯗ ꯍꯤꯞꯅ ꯐꯣꯇꯣ ꯑꯃ ꯌꯦꯡꯂꯤ ꯃꯊꯟꯇꯁꯨ ꯃꯨꯔꯨꯝ ꯁꯣꯜꯂꯤ ꯑꯁꯨꯛ ꯀꯨꯏꯕꯁꯦ ꯅꯪꯕꯨ ꯊꯃꯣꯏꯗ ꯂꯥꯠꯆꯔꯛꯄ ꯅꯪꯕꯨ ꯂꯣꯟꯅ ꯅꯨꯡꯁꯤꯕꯁꯤꯅ ꯑꯄꯦꯟꯕ ꯑꯣꯏꯖꯒꯦ ꯉꯁꯤꯗꯤ ꯊꯃꯣꯏꯗ ꯂꯣꯠꯇꯨꯅ ꯊꯝꯕ ꯉꯝꯂꯛꯇ꯭ꯔꯤ ꯍꯣꯏꯗ ꯅꯝꯕꯔꯁꯨ ꯂꯩꯔꯁꯤꯕꯨ ꯊꯃꯣꯏꯗ ꯐꯨꯝꯗꯨꯅ ꯊꯝꯂꯤꯕ ꯋꯥꯍꯩ ꯀꯌꯥꯁꯦ ꯉꯁꯤꯗꯤ ꯍꯦꯛꯇ ꯐꯣꯡꯗꯣꯛꯀꯤ ꯆꯤꯡꯂꯦꯝꯕ ꯀꯣꯜ ꯇꯧꯏ ꯑꯍꯥꯟꯕ ꯇꯧꯕꯗ ꯄꯥꯏꯔꯛꯇꯦ ꯑꯅꯤꯔꯛ ꯁꯨꯕ ꯑꯣꯏꯅ ꯑꯃꯨꯛꯀ ꯇꯧꯏ ꯍꯟꯗꯛꯇꯤ ꯄꯥꯏꯈꯠꯂꯛꯏ ꯍꯜꯂꯣ ꯀꯅꯥ ꯑꯣꯏꯔꯕꯅꯣ ꯕꯦꯃ ꯅꯠꯇ꯭ꯔꯣ ꯃꯥꯅꯦ ꯀꯅꯥ ꯑꯩ ꯆꯤꯡꯂꯦꯝꯕꯅꯤ ꯅꯤꯡꯁꯤꯡꯂꯤꯕ꯭ꯔꯣ ꯅꯤꯡꯁꯤꯡꯂꯤꯌꯦ ꯈꯪꯕꯤꯔꯝꯕꯁꯤꯃꯗꯤ ꯑꯩꯒꯤ ꯂꯥꯏꯕꯛ ꯐꯕꯅꯤ ꯕꯦꯃ ꯑꯩꯁꯤ ꯅꯪꯉꯣꯟꯗ ꯋꯥ ꯑꯝꯇꯪ ꯀꯔꯤ ꯋꯥ ꯑꯣꯏꯕꯤꯔꯕꯅꯣ ꯑꯩꯅ ꯅꯪꯕꯨ ꯈꯟꯖꯔꯛꯄꯁꯤ ꯀꯨꯏꯔꯦ ꯑꯗꯨꯕꯨ ꯑꯩꯅ ꯑꯩꯒꯤ ꯋꯥꯁꯦ ꯉꯁꯤ ꯐꯥꯎꯕ ꯐꯣꯡꯗꯣꯛꯄ ꯉꯝꯗ ꯂꯩꯔꯛꯏ ꯅꯪꯒꯤ ꯋꯥꯈꯜꯅ ꯀꯔꯤ ꯂꯩꯔꯤꯕ ꯆꯤꯡꯂꯦꯝꯕ ꯅꯪꯅ ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯔꯝꯕ ꯑꯩꯒꯤꯗꯤ ꯂꯥꯏꯕꯛ ꯐꯕꯅꯤ ꯑꯗꯨꯕꯨ ꯑꯩ ꯅꯨꯡꯁꯤꯕꯒꯤ ꯂꯝꯕꯤꯁꯤꯗ ꯑꯃꯨꯛ ꯍꯟꯅ ꯆꯠꯀꯦ ꯅꯤꯡꯗ꯭ꯔꯤ ꯅꯪ ꯑꯩꯕꯨ ꯋꯥꯔꯧꯒꯅꯨ ꯕꯦꯃ ꯑꯩ ꯅꯪꯒꯤ ꯋꯥꯔꯤ ꯄꯨꯝꯕ ꯊꯣꯏꯕꯤꯒꯤ ꯃꯐꯝꯗꯒꯤ ꯇꯥꯔꯤ ꯄꯨꯟꯁꯤꯒꯤ ꯂꯝꯕꯤꯁꯦ ꯌꯥꯝꯅ ꯁꯥꯡꯉꯤ ꯁꯥꯡꯂꯕ ꯂꯝꯕꯤꯁꯤꯗ ꯈꯨꯗꯤ ꯃꯆꯥ ꯑꯃꯈꯛ ꯊꯤꯕꯗ ꯅꯪꯅ ꯀꯔꯤꯒꯤ ꯅꯤꯡꯍꯟꯅꯔꯤꯕꯅꯣ ꯍꯣꯏ ꯅꯪꯅ ꯑꯩꯒꯤ ꯅꯨꯡꯁꯤꯕ ꯑꯦꯛꯁꯦꯞ ꯇꯧꯕꯤꯗ꯭ꯔꯕꯁꯨ ꯅꯪꯒꯤ ꯈꯣꯡꯐꯝ ꯑꯗꯨꯗꯤ ꯍꯟꯗꯣꯛꯎ ꯆꯤꯡꯂꯦꯝꯕ ꯕꯦꯃ ꯅꯪ ꯑꯝꯇꯪꯗꯤ ꯈꯟꯈꯣ ꯑꯩꯒꯤ ꯅꯨꯡꯁꯤꯕꯁꯤ ꯂꯦꯝꯅ ꯃꯥꯡꯍꯟꯒꯦ ꯈꯟꯒꯅꯨ ꯐꯔꯦ ꯄꯣꯊꯥꯖꯔꯣ ꯑꯩ ꯊꯝꯃꯒꯦ ꯕꯦꯃ ꯁꯣꯔ ꯁꯥꯡꯅ ꯍꯣꯜꯂꯤ ꯇꯨꯃꯤꯟ ꯃꯃꯤꯠ ꯎꯏꯁꯤꯟꯗꯨꯅ ꯃꯃꯥꯏꯗꯨ ꯃꯣꯟꯗ ꯎꯞꯁꯤꯟꯗꯨꯅ ꯇꯨꯃꯤꯟ ꯍꯤꯛ ꯀꯞꯄꯤ ꯃꯍꯥꯛꯅ ꯁꯅꯥꯕꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯊꯥꯖꯔꯨꯕꯅꯤ ꯄꯨꯟꯁꯤꯒꯤ ꯑꯍꯥꯟꯕ ꯅꯨꯡꯁꯤꯕꯒ ꯑꯣꯏꯕꯒ ꯃꯥꯅ ꯈꯜꯂꯨꯕ ꯁꯅꯥꯒꯤ ꯂꯨꯖꯗꯕ ꯃꯇꯧꯗꯨꯗ ꯃꯍꯥꯛ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯄꯦꯟꯖꯗꯕꯅꯤ ꯄꯨꯟꯁꯤꯗ ꯊꯥꯖꯕ ꯍꯥꯏꯕꯗꯨ ꯃꯥꯡꯕꯅꯤ ꯅꯨꯡꯁꯤꯕꯒꯤ ꯂꯝꯕꯤꯗ ꯆꯠꯂꯣꯏ ꯈꯟꯕꯅꯤ ꯑꯗꯨꯕꯨ ꯆꯤꯡꯂꯦꯝꯕꯒꯤ ꯋꯥꯍꯩꯗꯨꯅ ꯑꯃꯨꯛꯁꯨ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯏ ꯃꯍꯥꯛꯅ ꯁꯅꯥꯕꯨ ꯅꯨꯡꯁꯤꯕꯒꯤ ꯋꯥꯔꯤꯕ ꯑꯁꯤꯒꯨꯝ ꯆꯤꯡꯂꯦꯝꯕꯁꯨ ꯋꯥꯔꯝꯒꯗ꯭ꯔꯥ ꯈꯜꯂꯤ ꯅꯨꯃꯤꯠ ꯈꯔꯅꯤꯒꯤ ꯇꯨꯡ ꯂꯝꯄꯥꯛ ꯃꯆꯤ ꯈꯣꯡꯅꯥꯡꯈꯣꯡꯗꯨꯗ ꯆꯤꯡꯂꯦꯝꯕ ꯂꯥꯡꯇꯛꯅꯅ ꯇꯨꯃꯤꯟ ꯂꯦꯞꯂꯤ ꯑꯃꯨꯛꯁꯨ ꯃꯊꯟꯇ ꯈꯟꯖꯩ ꯉꯁꯤꯁꯤꯕꯨ ꯑꯩꯕꯨ ꯃꯪꯂ ꯇꯥꯏꯕꯛꯂ ꯒ꯭ꯌꯥꯟꯒ ꯇꯥꯗꯦꯗ ꯃꯇꯝ ꯀꯨꯏꯅꯗꯒꯤ ꯊꯃꯣꯏꯁꯤꯗ ꯂꯥꯠꯆꯔꯛꯄ ꯃꯍꯥꯛꯅ ꯀꯩꯅꯣ ꯑꯩꯈꯣꯏ ꯂꯥꯛꯄꯀꯥꯁꯤ ꯎꯗ꯭ꯔꯕ꯭ꯔꯣ ꯇꯨꯃꯤꯟꯅ ꯃꯪꯉꯒ ꯂꯩꯔꯤꯗꯨꯕꯣ ꯉꯁꯥꯏꯗꯩ ꯋꯥꯈꯜ ꯑꯃꯗ ꯂꯨꯞꯇꯨꯅ ꯂꯩꯔꯨꯕꯅꯤ ꯊꯣꯏꯕꯤꯅ ꯈꯪꯀꯧ ꯀꯧꯔꯛꯄꯗꯨꯗ ꯊꯣꯏꯕꯤ
ꯑꯩ ꯎꯍꯧꯗ꯭ꯔꯦꯍꯦ ꯀꯥꯏꯗꯦ ꯀꯥꯏꯗꯦ ꯊꯣꯏꯕꯤꯌꯥ ꯉꯁꯤꯒꯤ ꯃꯤꯀꯨꯞꯁꯤ ꯑꯩ ꯂꯥꯛꯀꯅꯤ ꯊꯥꯖꯔꯨꯗ꯭ꯔꯦ ꯕꯦꯝꯃ ngasi nangna ai lakpasida thopirakpase ai yam nungai thoibi adu kai chasige kai chalusige bemana tapna chinglemba ngasi di kai su chatlagumse adu kainomadi chamina sidana pharene aikoi khongnang khonggi inegi singjuda adu ina charur silao asumna thoibina bemagi thamoi themjin biduna ngasi di chinglembaga anauba nungsibagi lambi amada changsilakli Chinglembagi chamlaba thamoi bemabu nungsiba matau kayada bema ngasidi nungsibabu akiba phauruba kaya chinglembana akiba pumba manghankhri nungsibagi aroiba pandum yausilakpa haibadura ngasidi makhoi anigi luhongbagi matam yaurakle lepna kangluraba unawana kayana nauna yening hulakpa matam pakhang leisa kayana khoirangjaba tha lakli lamta tha lamtagi humni panba yumsa kaisa yai pharaba numit asida chinglemba amadi bemagi luhongba numit oire tharo machagi luhongbagi jatragi damak chengpu de cheng hairi isorgi thoram pumba losilakle bema su kundo lengnaba thoglai nungsi waithung kundo leimabu amamam paiduna lengba hawi kundo lengba su loirakle aroibo oina mama mapaga punna chak sabagi pungpham ama yaurakle bema lao lao nang pabong sungai duna leire chak sa thoknaba taurasi bema mama mapabu urage hena pukning nungsire mitlu pirang su I haurai machagi matau uraga bemagi mapana bema sisi ngasidi ipana ichagi chak illage ipana illiba chak asi charaga ngasidagi nakok phawba chiktana nungai yai phabada oyuko imagi bema imana muk illage se imana illiba chak asi charaga thauna leibi yumgi mau ama oiduna nungaina palu ima nachane imagi maphamda nauthi sajaba kezaba ngasidagi phanglaroi ko mapa mama macha makhoi ahumgi matau ubada leiriba mayam su kaple thoibina bemabu themjinbi bema kapkanu nungairaba numisida kapauna dise nangna kaplabadi baba mama so mata nungairaroye bema thoibi bu munna yeng kapna thoibi ngasidagi koisu tapna lapna bahaibadu oirani ko ningolgi mapoksi yamna tole sibatu kaigi lapna duino matam kuina ningjarakpa kaya ngasidi thungle nungsibi mahakpu manakta lengda leirani khanbada singlemba duki matik nungai jerami lohongba su loikhre adumak phajana pangthokre chinglemba bema nungsi waithungnakre nungsi chanana laiminakre sahi anigi matung thoibi bemagi yumda laami matam kuina unarudraba marup ani aduki matik haraurami lao chango nangi haunabi lakani haidana phut phaujan bise haujik su toktrine aidi uningba matamda phut ekta phaujilaktorini sine leisabi hairise noi mauga manaya ponte bema hoine chummi leisabi noiga ekhoiga manaya ponte kanagi bartono aduna ho aise luhonga daure unadaba su kuire nangbu uning mankhredana ne isana luhongbagi chepause hekta thinba laiba haima yam thajadiye nupigi mapokse yam nuksiko thoibiya leisari ngaina punsi ama mau oiragana punsi ama sidagidi atumak lapthoknakhrani ko kaigi lapna diba aikhoini dine lapthoknaba yaroi angang oringaidagi hausi phawba adum loinari loisu loinakhiniye marup haiba sibu hekta lapnaba yabrane lapnagani haibadi nateda matang matamna lapna hanbagi wani leisari ngai matamdadi ining tammi yum panbaga yamna khetnaida ibema nangsu khanglakhini samasida nupi aikhoigi thaudang mama amagi thaudang aikhoigi imana aikhoigi damak wakhiba thingnakhiba mayamdo hojikna hena mayek senglai as nangi wasidi ai tanbu talieda yam wado malai angawbisidi pumnamakse punsigi khongchani karamna mai leiduna chengania pumnamak thengnaba tabani yum palaba matamda punsigi masakse mayek senglakhini macha amagi damak mama amana kayam wajarakpa imungi thaudang yumbalona kamdauba isa ama yaurabanina imagi masak hena khanglakli mama amagi thaudang imagi magun ngasidi mayek senglakli imana aikhoigi damak hotnakhiba wakhiba kayado
ngasi khaktamak mayek senglakpagum tawi thoibi. Thoibina nupi aikoigi saklon gunse yam yami ko. Samas ama phahanba manghanba pumnamak mama imada loina lei ko. Pumnamak mamagi chauraba thodang oiramli. Nang aisu aphaba mama ama oisi ko. Ima nungsiba khanglaba imagi gun khaknaba khaktada aphaba khonai oirakadoribani. Aikoi khudingmak imabu nungsi. Imagi magundi saithabagi suloiba nairoi. Lao ngasidi lakthokdana lakpanina chak chakhisi. Bema thoibi harau harau imung changkhirami. Matang asida ngasigi wari asi loisinjari aikoi khudingmak imabu nungsisi imagi awaba khangsi. Wari asi pathokpa matamda soikiba lankhiba yaursu mayamna ngakpiyu matung tarakpada nungai nungaiba wari kaya amamuk puduna laksagi.